मणिपुर चाही था तरुक हेलक्लबा कांगलुप अनिगे मरक्ता थोलक्लिबा उंखटनबा फिबम असि लोइसिनबा लंबी यात्रा ओइना ngasi न्यू दिल्लीदा मैतै कुकी अमदि नागा एमएलए सिंह यावना होम मिनिस्ट्री गे मिहुसिंगा मिफम पांथोकपा हौख्रे दिल्ली ngasi मिफम अदुना हौजिक मणिपुरदा ओइरिबा फिबमगी मतंगदा खनाखिबगा लोइनना मखाताना लमदम असिदा मिचम मियामगी पुंसिदा मिसी मिना थोहंदनबा होटनमिनबा अमदि हाइजबा हैना वरेप लौख्रे होम मिनिस्ट्री ngasi न्यू दिल्लीदा फुरुप अहुंगे मिहुचिंग यावना सिलकलिबा मिफम असि थेंगलाबसु थेंगना यामना फबा खोंथांग अमनि हाइना सिंथानरक्ले मणिपुर को इंडिया की फिबान नमदुना तिलहन खिबबो यानिंगदबो उत्तुना कोर कोमना कौखिबा पुंग तरानिथुई की मणिपुर पुंबगे टोटल शटडाउन ना मणिपुर की मियाम की पुंसीदा चाउना अकाइबा पिख्रै करमजरी ISCOM न्यूज़ की मणिपुरी पाव मियंग ताबिरिबा पुमनमकपो ताराम नोक्जरी हौजिक मपुंग ओइबा पाव सिंग पिजरी ममंग चही की मे अहुमतगे हौना मणिपुर थोलखिबा चही अमा मखाई हेलक्लबा मैतै अमदि कुकी के मरक्ता थोकलिबा इरांग असिगे वारोइस नम पुरकनबा ngasi नुंथिल पुंग अनि मखाई ताबा मतमदगे न्यू दिल्लीदा नवयोग पंडारा स्कूल पार्क मनाक्ता लेबा सुब्रमण्यम भारती मार्ग खान मार्केट के IB सेफ हाउस मिनिस्टरियल हॉल दा वारी सनख्रे मिनिस्ट्री ऑफ होम अफेयर्स न सिनकिबा मिफमदुदा मणिपुरदगे मैतै MLA सिंह अदुदि स्पीकर TS सत्यव्रत मिनिस्टर चोंगाम बिस्वाजित मिनिस्टर गोविंदास कोंथौजम मिनिस्टर TS बसंत कुमार मिनिस्टर डॉक्टर सपम रंजन MLA दा थांगे एसगे MLA TS रविंद्रो लमलाई एसगे MLA KS इबोमचा मदे हैरोक एसगे MLA TS राजेश श्यामनी नगा MLA सिंगदना मिनिस्टर ओंगबो न्यूमाई MLA रामुइवा अमदे MLA लोसी दिखोनी कुके MLA सिंगी मरक्तगे मिनिस्टर नमसा किपगेन मिनिस्टर लेटपाउ हाउकिफ MLA हाउखोलत किपगेन MLA Ngursanglur Sanate amadi MLA Zinnun Thangna Saruk Yaki Union Home Ministry ge Maikaitege North East ki Advisor AK Misra amadi Rajesh Kamle na Saruk Yaki Masigalunina BJP ge MP su oiriba party asige North East ko Adinata Sambit Patra amadi Manipur Incharge MP Ajit Gobsar Yauki ngasigi mi famasi makhatana amuk phamkhigani adumakpo ministry ge maikaitege karamba matamda amuk unagadage habedudi खंगना रखिद्रि हाइरे पांथोकलिबा मिफम असे ममांग चहीगी मे अहुमगी मतुंगदा कुके मिनिस्टर MLA सिंह यावना अतै अतोप्पा मैतै अमदे नागा मिनिस्टर सिंह लोइनना MLA सिंह पुन्ना अहानबो ओइना फमिन्नबा मिफम ओइरे नकलमरमदा ngasiगे मिफम अदुदा सरुक यारुरबा मिनिस्टर डॉक्टर सपम रंजन मिनिस्टर ओवांगबो न्यूमाई MLA लोसी दिखो MLA TS राजेश श्यामना सिंहबना मिफम अदुदा सरुक याखिबनी ngasigi mifum adugi matangda home ministry ge maikaidege media briefing amata pidanaba mifum aduda saruk yakiba mihusingda khangan kyairi adumakpo ngasigi mifum adu haudringegi mamangda manipurdage water resources minister awangbo newmaina news agency amada phongdoklambada mifum asigi matungda pumnamak khanglagani mifum asigi maruiba pandamde manipurda mahausagi punsida hanjil hanba haibaduni haiki नकलमरम ngasi कुकी जो मार MLA सिंह अमदे नागा लोइनना मैते MLA सिंहना सरुक यादुना पांथोकिबा मिफम अदुदा हौजिक मणिपुरदा ओइरिबा फिबम असिगी मतंगदा हक्सुन्ना लौखी हैना मिनिस्ट्री ऑफ होम अफेयर्स ना PIB के खुथांगदा थादोरखिबा प्रेस रिलीज अमदा पलकले मिफम अदुना अमता ओइना मणिपुरदा खुंदामिनरिबा फुरुप खुदिंगमक्ता अमता ओइना मखाताना मिसिमिना अमुहना थोहंदनबा पुन्ना होटनमिनबा हैना वारेप लौमिना खि हाइरे मणिपुरदा ममंग चहीदगे हौना मैतै अमदि कुकी अनिगे मरक्ता उंखटनबा फिबम लाकपदगे मिसिमिना कया थोगलक्लिबा असिगे वरिस नम लाकनबा लंबी अमा यात्पा ओइना मिनिस्ट्री ऑफ होम अफेयर्स ना लखलक्लिबा खोंथांग असिगे मराइबक करी ओइगदगे हाबा हौजिक फावबगे ओइनादि चपसाना हाइबा ngamdri अदुमकपो मिनिस्ट्री असिना लखलक्लिबा खोंथांग असे अमदि
section kayadagi positive oiba khongthang amani haina phongdoknarakle hiramsigi matangda ISCOM news na lamdam asige tongan ba senpham singda leiriba miyoi kayaga ngasi unarubada tongan ba wafum kaya thoglakle Manipur University ki History Department ke retired Professor Enjoy Kumar na phongdorakpada khongthang ase afaba khongthang ama oirabasu MLA sing khakka wari sanabana warasun purakpa ngamgani thajade masidi civil society organization singi mihut singyawba yamna mathau tai hairi veteran politician Okram Joyna Manipur da thoglakhiba irang ase haujek lengak pairiba manungdagi thoglakkhibani maram asina wathok asibu loisinge hairabadi BJP lengak asina loisinma ngamgani hairi social scientist Dr. Dhanbila Shramna phongdorakibada tongan ba kanglupki mihut singa wari sananaba silliba asinadi mihut sing asina teksak pumnamak pubangamlagani haina khanbadagi ministry asina wafam asi sinba malik miyamna pamnariba amadi asa tawriba asi amadi center na manghalloidabani hainaso phongdokhi hojik thoiba thodok asida hita karigidamakta naga MLA kuki MLA amadi maiti MLA haida bifurcate torsi maram karigino haibisima asaw wahangam ani subada ngasai hanaki thokhibi irang asi masi taseng na ethnic crisis ni haina haidisi karam angle de haidi ino haiba question sima wahang achobne maramdi bakhoi agenda amakhakta lakhibani agenda si kaino haimtanda jogi oiba moigi kuki singi kuki si generic term ni ana jo moigi to khaibe moigi political identity amakhak emerge ta hunba yabagi step amani haidra koi masi harde on khangraga lakpo fungatani aduna horibi issue asesta MLA sing asina ngaka wari sarga pot asi moigadoribra maramdi aigi understanding bhaudadi hojiki MLA sing asigi hojiki level crisis asida MLA punam asigi bakhoi role asi aidi yaude na sadoi warsi karino bakhoi de separate administration piu haibadi now hojiti budget lage union territory piu haire masigi issue si lakanda akoi karamba basis ta karamba angle da karamba platform da lepaga wari si sananga doin haibsi khangandana thamba haibse masi yamna serious oiba India government ki mana koi hidden agenda kharagi manungda bakoi singsi pusalaga trap tawdrba barandi bakoi da tahadi poto tana khonta noi MLA singdo yanarabani but MLA cannot represent the entire people of Manipur at this situation barandi bu elected member no chumi electoral politics the democratic policy system da akoi de moi bu khalle but this does not mean that lariba society ki crisis laba laiba ke identity ki crisis la matangda MLA cannot decide basin akoi MLA kan decide tawdunati masidadi civil society lariba Manipur gi lariba intellectual sing punam asina ki apunba mifam amana pulga kamaitun wari sagati ge hai process la kadi barandi hanaki thoiba thodokse masi MLA baraki crisis nati it is something more than that aduda masida karigidamti union home ministry na moigi agenda so yaudana kariyo confusion thambaga moibo kauriba ste ayi wakhandadi khoi channel ama hangbagi dam is good but ayi wakhandadi masi permanent solution nate rather masi ne hena dangerous solution ma porpo yai hena ai thajabane tokai tanabagi hojik thongnabagi lang si BJP gi wathok BJP gi manung tagi hawrko aina tawe aina moi wathok tagi ni marai aduna akoina lang hojik thoi bi irang ke maru aina political instability as well as failure of the constant machinery sambidan gi tawham tawba thabak mayam do akoi gi tawdaba koi madugi maramda koi gi karing wanda security personnel gi makok thombala mi sing na hai gre madudi sibai gi manung daga leitaba ko tabsin singba cooperation leitaba singba mayam sina thoolak pani aduga tasengmakti ngasi lawribu khongtang ki akoigi yamna mangjongna lawba yaba adungba khongtang amani aduga ngasi di akoi Bharat Sarkar gi akoigi karingba aningba pamba khara leibana natraga kari aronba agenda leibana no yamna akoigi thengna lokatpaduna ngasi di mayum makai mi lising mayam ama mi lising humpugi mayum leitri adu huji thiba khangdaba mayam yauri adagi
ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁꯣꯔꯥ ꯆꯣꯟꯗ꯭ꯔꯤ ꯑꯗꯒꯤ ꯑꯁꯤꯅꯆꯤꯡꯕ ꯑꯗꯒꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯐꯤꯕꯝꯗ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯂꯣꯏꯔꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯑꯣꯡ ꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯗꯥꯌꯤꯠꯇꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯗꯥꯌꯤꯠꯇꯣꯅꯤ ꯕꯤꯖꯦꯄꯤꯒꯤ ꯗꯥꯌꯤꯠꯇꯣꯅꯤ ꯑꯗꯨꯒ ꯃꯁꯤ ꯊꯤꯟꯗꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏ ꯒꯃꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯤꯟꯗꯍꯟꯕꯅꯦꯅ ꯂꯧꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯤꯜꯂꯕꯁꯨ ꯊꯤꯟꯅ ꯃꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯨ ꯆꯪꯁꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯁ꯭ꯇꯦꯞꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯥꯎꯠꯀꯝ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯂꯨꯏ ꯑꯗꯨ ꯑꯥꯏ ꯋꯤꯁ ꯈꯣꯡꯊꯥꯡꯁꯤ ꯅꯤꯡꯊꯤꯖꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯑꯍꯨꯝꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯁꯤ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯕꯩꯁꯦ it should be started ꯍꯧꯕꯗꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕꯗꯨꯗꯤ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯂꯥꯛꯈꯤꯅꯤ ꯁꯤ ꯁꯤꯇꯤꯡ ꯑꯃꯁꯤꯅꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯖꯕꯗꯗꯤ ꯃꯥꯏ ꯃꯤꯍꯨꯠꯁꯤꯡꯁꯤꯗ ꯇꯁꯦꯡꯅ ꯑꯣꯊꯣꯔꯤꯇꯤ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯔꯛꯀꯗꯕꯁꯤꯡꯗꯨꯒꯤ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤ ꯀꯩꯗꯧꯔ ꯌꯥꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯌꯦꯡꯕ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯤꯌꯦꯜ ꯄꯥꯔꯁꯟ ꯏꯁꯦ ꯗꯦ ꯑꯥꯔ ꯚꯦꯔꯤ ꯄꯥꯋꯔꯐꯨꯜ ꯀꯣ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯗꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯉꯝꯃꯗꯤ they can change the attitude, beliefs, emotion of each of the actor natra. Adu origadi hujiki haiba MLA singse sina adugi daita lorkani habsi home khalam dong male. Adu let us hope in a very good way, positive way that wakan khanji this is starting. I fani khali. Sir, aroi bamda khanging bamna. Masi local life kung thang si masi yam kitang thing male na ozana lobi bra. Adu di yam theng. Adu theng mudugi di adu dani akhoi mayamsu India da saurisi ko adubu hoji local aisi thengasu thengna phai kesu kaide tawudabu toksinabu na tawugadi pamdre idi miyamna nungairoi matam longna nabaidana tawdabu yadena khara toksinabai mongdudi tawbido phain khali maramdi miyam yam wai an thamsake असमगी एपीटीसी दरगांदा आईआरबी की ट्रेनिंग तौदुना लेरंबा नंबोल खाजीरी की वाई सुभाष चंद्र मिसिगी मतंगदा मणिपुर लेंगाक्ता असेंगबा चुंबा खंगलो हाइदुना मेमोरेंडम कया पीरबसु ngasi phawba pakhum piraktabagi mayokta hayeng pung 12 gi tidim lambi ban tawgani haina tawramba adu local MLA oiriba hojik Delhi deleriba minister Dr. Sapam Ranjanga yanaba wafam ama lakhibadagi matam kharagi oina yaithokle hairi Indiana Manipur Kangleipakpu namduna Loksan Kiba Numit October Tarmangabu Manipur gi Ningtamba amasung miyoibagi hak manglaba amamba numit National Black Day numit asida lona thingkraba apunbal alholoki body ama oriba coordinating committee COM pung 12 gi Manipur gi mafam pumnamakta total shutdown lauthokibana maram oiraga Manipur miyam gi punsida chauna akaibe pikre masi Imphal Mayolda leiba maru oiba kaithel sing thongkhangna kide passenger puba gari sing chena kide pharmacy natana atopa dukan sing hangna kide ana lining laisol amade press media singide mahusagum adumak chatnaki ningsingba yai haukiba October 10 da Corcom ge media coordinator M Sakhenna khujek piduna thadora kiba cherol amada ngasi October 15 ge ayuki pung 3 tage numidangi pung 3 phawba total shutdown asi laigani haina lauthoraki adumakpo tangai fadaba ana layang maheulangpok ipau amasung lining lai solga mari lainabagi thabak singdadi komthokani haikibani cherol aduna makhatana India lengakna sathariba proxy war asige maru oiba pandam anini ahanbada lalauba namthaba amasung Manipur Kanglaipak tampaki khunai lon senmet lon amasung lengak lon lithatpa ngamdanaba lehanbani ani subadana iramdamgi tanglaba lainunggi pothok lauthoknanaba hotnabani hainasu phongdorakibani
Nakalamaromda Manipur pumbada lona thingkraba apunma laloloki body am oiriba coordinating committee korkomna Manipur pumbagi kaukiba general strike mami Jiribam district tasu chauna takhrei general strike asina maram oiduna Jiribam dage Imphal satpa amadi Jiribam dage Silsar lomda chenba passenger puba gari sing satna khide Jiribam da leba kathel sing dukan sing thonglon ki lambi sorokta gari sing mausagom kaya satna khide Jiribam da leriba office school college amadi bank sing office kabagi chang handaki ban asina maram oiraga hojik phawba thohaningdaba thodok sing thokpagi pawdi leitri Jiribam police CDO na so thohaningdaba thodok sing thoktanaba mafam kayada patrolling amasung ngaksenbagi thabak laukhatki Masakangdaba miyoy kharana ngarang numidang pung nipalom taba matamda laifam khunawdagi Lasram Johnson sahi 35 apokpa el Dhananjoybo tamthina phuraba matungda thawai yaudraba hakjang oina khurkhul PIC da sinnarakhiba amadi mahaka phaminakhiba laikai asimaktadagi Elam Rosenbo tamthina phurakhiba thawangbo yaningdaba phongdoktuna ngasi miyamna sangakfam bazarda wakat mifam chathakhrei thakdok asigi matangda simkiba Joint Action Committee Against the Brutal Killing of Al Johnson amadi torture of Elam Rosenna sinduna ngasi pangthokiba wakat mifam aduga mari linana JSC ki convener M Bimol na haikibada ngarang laikai asimaktadagi punna miyoi ahum masakhangdaba miyoi kharana phaduna pukhraga miyoi ama habadi L Johnson buna sina thamjilamba Elam Rosen buna tamthina phuraga thadorakhi Hauzik Rosen Siza Hospital ge ICU de laikanari thodok asigi matang danga si ayok laifam khunau mamang lakaida mifam ama pangthokre mifam aduna mihat asigi matang da chenari ba miyoi singa dubo lengakna thidok piduna matik chaba chairak pibina ba Manipur Chief Minister da ai be serol amasu pisin khra haide Siriba miyoy asi sumaran khajana thidok piba amasu magi mari lenabana matik chaba ifam thokpa tandi piba damne nama laibanina akhoigi masigi asum maran ki toham thokpa magi waen chathaba bizar chathabiu amasung masigi chapchaba langa langjin puthoti bawadi akhoi asiba masa lawje giro haina JC ki maikai dege akhoi thamjari Mamang tha habidi September 16 SDC kumbi ge office mai tharamba thokdok aduga mari lena ngarang Bisnupur district police senaba miyoi ahum phagat kibaga loinana nimit marini ge police custody da remand dokthakre phagalaba miyoi ahum adudi kumbi thong lekai dege moirang them Ajay Kumar sahi kunithoi wahengbam Prabhakar sahi kuntaret amadi kumbi ising sabe lekai dege khumantem jaspa sahi kulumdoini police na makhoi gi mathakta wahang pahong jathaki beda SDC office mai thakiba adu makhoi na ne haiba khangma ngamlei makada na thabak asida chena ba miyoi sing police na phagat na ba thiri hairi hauzik pawgi marak thana ten ma break amatang laujare Humputere chuba irengbam saurengi mapok numit ningsing thorum gamari lenana iramdam gi thakta mahiroi singi wareng ibagi athoi ahen tanabama lakliba October gi tang kungi ayuk pung 13 dagi numit yungu matung pung ama phawba kwakaithel la laiba Ratan Kumar Memorial English School amasung Pitambara English School da pangthok sargani Irengbam Chauren Memorial Trust na ahan boina sinjariba wareng iba changdamnaba asigi hiramna responsibility of the indigenous people to preserve the integrity of Manipur haibadi Manipur gi apunba saktam ngakpada yelhomi singna lawgadaba thodang haibasini changdamnaba asi English amasung Manipuri lon anigi manungda mahairoi singna apamba khanduna iba yagani Manipuri lon gi oinadi mitei mayek natraga Bengali mayekta ibasu yagani Manipur gi apunba saktam bu kahendana ngakuna thammangam gadaba Manipuri iraisha amamam ohinna bahona bagi pandam da pangthok sagadoriba wareng ibagi athoi ahen tanaba shi category ani thokna khaidok sagani ahanbada class 8 tagi 10 phawgi ama ani shubadana class 11 dagi masigi mathakta laiba mahiroi singi ama mamangda rules and regulation number 1 da tamkiba wapam singdugi mathakta university amadagi pass torklaba mahirosing sangdamnaba asida saruk yaba yagani haiba anoba rule asisu hapsinjare Iramdam Ireipaku Nungsijaba
amadi ireipaakidamaktha hingba ngamnanabagi wakhalonda sinjariba changdamnaba asida iramdam asida leibiriba mahiroising furup kanglup khudingmakna saruk yabiduna mapung phahanbiu haiduna sinja langjariba irengbam chauren memorial trust ki maikaidagi leibak miyamda nolukna paujenjari Phom Phangpham Kwakaithil Akham Laikai Delaiba All Manipur United Clubs Organization Amuko Amasung Kwakaithil Thongnawjung Laikai Delaiba Manipuri Students Federation MSF ki office sing Amukana taram na oksari makataba pauda wangu laipam primary health center gi niputaruk suba mapokumon palan thoram ngasi health center asigi conference hall da pangthokre kaksing district ki sugunu asigi manungda laiba health center asigi hospital management committee na sinduna pangthoki bathoram aduda committee ki chairman El Sarad LS Tona Maitei PIC asigi medical officer in charge El Inausa committee ki advisor El Khel Chandra A Maimu amadi hospital asida mathau tawriba doctors nurse lab technician paramedical staff sing amadi PIC asigi makhada lariba health and wellness center singi nurses ANM sing su sarugyaki tharamadada health center asigi amo in charge Dr. L Inausa Fongdo kibada primary health center asida staff masing wa labasu makal makha kayagi anabasing yamna lakpana PIC amana tawgadaba mathaudagi yamna henna wangna tawbana health center asina tawgadaba program mayam ama pangthoknaba hotnabada awaba kayadi mayoknari amadi tawriba thabak thoram singi asengba chumba report sing thabada health center amana thagadaba mathaugi changdagi henna thaduna lairi health center asina lairiba masida lairiba doctors nurses amadi staff singna hanadagi hona pangthoktuna lagliba asigumna makhatana miyamgi khanduna makhataba adumak thawai yauna thabak tawminna khisi hainasu phongdoki tarom aduda PH adugi staff ahum khangatuna makoina thamui sengna kathokpaga loinana masagi mathaudagi yamna hena thabak tawbagi damak achamba khudol pot sing piduna ikai khumna khigbaga loinana hospital asibu chawkhanaba honabada chawba thodang lauduna lagliba hospital management committee ki TS Dhamendassu khudol pot piduna ikai khumna khi Numit nini supna pangthokpa social activist mandi laisram laikidabagi ahanba komo loisinbagi thoram ngasi hairok part 1 mamang community hall da hairok apunba club na sinduna pangthokre hairok apunba club lingkhat lambada achauba thodang lauramba social activist mandi laisram na laikidaba chahi ema pharakpagi palan thoram loisinbaga pari lenana athoiba mithunglengi warol piraduna administrative committee hairok Jilla Parishad ke member Moirangthem Rajmanina haikibada Mandila Shramna laikidabasi Hairokidana Manipur Pumbagi Yamna Chauna Mangjaba Ama Oihaure Mahakna Tauramba Tabak Singthabagi Loiba Nairoi Adubu Mandina Pamjaramba Amade Loisinbangam Hodaba Tabakaya Equina Mapung Fana Taubangamgani Tazade Adubu Mahakna Pamjaramba Tabak Kara Adu Lehoriba Equina Matung in Babasi Tangai Fade Haiki mahangna hinglingaida leibaki damak amade khulgi damakta mangzil thana tawramba thabak ngasigi yamna chauna hoduna lehore haiki ngasigi common thoramga mari lenana ngarang ahan manimita lemna mit layengba amade blood donation pangthukraba matung ngasi aroiba nimita hakselgi card yanthokpa amade all at homda khudul tamba amade chakpi jabana mapung oiba thoram oikhi ngasigi thoramadada laikhidrabagi photo da laisukatuna ikai khumnaba utkhi amade minute ani tumina leptuna awaba sufongdoki punsida mana tawba thaba masi ekoina chen chongjari ba ekoina mukut chunba ngamoi daba area yam yawi ekoina ngamoi daba thaba mana yam tawbirami iseng seng na hajar ba kanda ma ai kidaba si ekoi gidi yam chawa hero ki oina hanglo ma leyo bani masi phawda hero la ki ba problem khudi makta solve to na ba paidagi mangjing tha ba si khun pujari banya le le ba ekoi da bi so man hekta halami ngarang namiyong matung aduwaida Imphal Turel Marilgi Kongba Irong Manakta Mamanaba Singa Turel da Iroi Minakiba Nupamaza Singi Manungda Masagi Sehi Taranitoy Kakta Ngairiba Kumbidagi Laglaga Hozikna Kakwa Lamdai Bungda Lairaba Longjam Kanto Apokpa El Kumar Koba Amasu Turel Kongnungda Lupkibadagi Hozik Pauba Tiba Kangdana Laire Hairi
Nakalamaranda Maharabi Mayay Lekagi Pukrida Ngarang Namayung Bakare Helakpa Duaida Miyoi Amata San Kibadagi Lekidraba Miyoi Edudi Kuman Temziten Sahini Fumari Popa Lekidraba KS Tombakawi Lekagi Pukrida Tasin Krahaba Pau Pangbadagi Manipur Fire Service Ki Rescue Teamna Sangsindana Thiraba Matungda Asiba Haksang Oina Lokhat Ki Hana Fire Officer Control Room Manipur Fire Service Imphal na Thadorakpa Zerol Amada Kangalakle Kaksing District ke manung sana laiba mantak kom khulda laiba lining thau nongsabage laisang amasung akoibada ngase sana konungi thaumi singa loinana sitseng dopagi thoram ama pangthokre ngasigi sitseng bagi thoram aduda saruk yakhiba angomning thau poirei tona phongdora khibada haujik lining thau nongsabage khobam ama oina lairiba mafam asida amang asoi phata haudi lukhak chagumna chingba matungda amuk hanna hundok pidanaba amasung lining thau nongsabage khobam asibu lu nan na thambada Lebak miyamna angamba thaudang lauminasi haina phongdokhi Samaga humbudrani thuisuba battalion BSF Meghalaya Malem Githelda Lupa Koti Amarongi Oigadaba Bangladesh tagi East Jansia Hills District Meghalaya gi International Border tamna logi wangmada pusilakiba medical accessories IB cannula set sing phagat pangam khrei akaknaba paw ama phangbadagi vigilant BSF troops na East Jansia Hills ki manak laiba donagi ngamkhai gi akoibada thiba humbagi thabak chathabada logi wangmada lalon naba pusillakhibani haina thajaba potlam sing adu phagat pangam khibani makhata ba wahang pahong chathanaba phagalaba potlam sing adu customs office badarpoda khusina krahari Meghalaya lengakna Social Welfare Department ki thabak thorambo hiena mapangal kankhat hanabagi pandamda Central lengaktagi lupa koti chatruk ki tengbang nikhrei Social Welfare Department ki Minister in charge Paul Lingdona Directorate ke thabak thoram amadi funding position sing review tawre awat apa lairiba sing state lengakna ningthina yangsan mathau tari hairi mari leina ba hiram kaya ki matangda cabinet ta pukhatpa mathau ta bagaloinena Meghalaya da leba Social Welfare Department ke Ministry manga dasu pukhatpa mathau tari haina phongdokhrei Lakadoriba November 9 mapanda ahanba Imphal East District Arm Wrestling Championship Nising Ani Kudmari Wayo Community Hall Singzamai Thongkhong Jongtham Iboyaima High School manakta pangthoklagani Hairiba Championship asida saruk yagadaba sanore khudingmakna MSS Samungau Singh and Sons Dwellers Singzamai mathak thoksom laikai opposite ngakraba leiraktagi form lauraba yagani hairi form pisinbaki aroiba nimit November tang taruk oigani sanaroi singi wet on mana November 9 gi ayu pung 3 taba matamdagi championship tokphamda oigani hairi hojuloi silakpada maru oiba paw amu hana pizari Manipur da chahi amaga thataruk hilaklaba kanglop anigi marakta thohalakliba unkhatnaba phibam ase loisinaba lambi yatpa oina ngasi New Delhi da Maitai Kuki amade Naga MLA sing yauna Home Ministry ge mihutching ami fam pangthokpa haukrei Delhi ge ngasi gi mifam aduna hojik Manipur da oiriba phibam gi matangda khanakibaga loinana makhata na lamdam asida micham miyam gi punsida misimina thohandanaba hotnaminaba amadi haijaba haina warep lokhrei Home Ministry nangasi New Delhi da furuk ahumge mihutching yauna silak liba mifam asi theng labasu thengna yamna aphaba khongthang amani haina singthana raklei amadi Manipur bu India ki phiba nungda namduna tilhan kibabu yaningda utuna korkomna kaukhiba pung darani thogi Manipur pumbagi total shutdown na Manipur miyam gi punsida chauna kaiba pikhrei ngasi ki di ISCOM news ki Manipuri pau mathang asida loisinjari miyeng tabiri ba pumna makpo amuka na khurumjari